Bisnupur District ki Tronglauwi Makhalaikai gi maningda leiba Kuki militants singna khudum chansin kraba maitai khulda naungna lainung tauraga saba lanban kaya drone footage ta thengnare. Delhi da lairiba Manipur gi maitai amadi Kuki singi marakta khana chainaba tholakwa yabagi pau fangbadagi Delhi police na police station khuding makta mityeng changnaba khangankre. Amasong malemgi mafam sinba thungna ngasi World Plastic Surgery Day palan pangthokna bagong ngasi RIMS ki Plastic Surgery Ward ta palan pangthokre.